Manipur lairiba sanaroi singi nungaiba pawmo ina hojik lairiba sports ki equipment yauna Tonganba infrastructure sing Semgatnaba center da Taksillagani haina Youth Affairs and Sports Minister Govindas konthojam nangasi thajaba pikhrei ngasi chathakiba assembly mifam da pass tawnanaba pukhalakiba demand number 25 Youth Affairs and Sports opposition game ki Megachandrana Thangalakpa policy cut motion gamari lendana wafam singi matangda sengdokladuna Minister Govindas na hai apik pastriyadama oirabasu sports ki powerhouse ti haina riba Manipurda hojik lairiba sanakhona bagi equipment amadi infrastructure singasi kumja lising amaga chamapan marifutra mapanda Manipurna yumbu oiraga pangthokiba manga suba national games adudagi thoidokna hongba leitre adubu kumja lising ani kulumdoi horakpa duaida ariba equipment singasi matamga chunaba mongda sindoknaba center proposal thake Laibak thibadi rang na maram oiraga panduna laiki hariba proposal adu amuk hana center da Taksillagani haike amaramda assembly constituency khuding makta khungang amamam khanduna sanabung semgatpagi thorang adusu irang na maram oiraga lepkhibani sanori singi mamam pamadi mari leinaba khuding makna sana khonabagi lamda thamoi sengna thabak tawbiu haina Minister Govindas konthojamna house thamki Former Chief Minister Oibo Bigilising Makada District Infrastructure Sports Complex Mayama Saramaba Matung de Gidi. Lairiba existing stadium Tonganba Sananabagi Han Lairiba Mayam Singasi. Masi modernized Todaba equipment Mayam Singsi, Sempat Sagataba repairing Todaba Mayama Masum Lakosina. Outdated way, sir. Aduna masi aikoigi sanaroi sing mayam singasi lairiba problem mayam singasi infrastructure singsi masi semgat pasangi masi gi lairiba mayam singsi matam siga chanaba oiraktre matam gi aikoigi anoba equipment singsi semgat pa stadium sanabagi complex mayam singsi semgat pa haibasi lairiba changing scenario sida sports ki thawai happy bo oina semgat pa changi internationally makoisi compete to matamda bharat ki mai poroknaba akoi lebak sigi amuke na medal lobang amnaba equipment sing PBU haidna koi thajagi adubu irang lakhibade khoi madu pursue tawdaba aduna ai hojik pursue tawjagani sa asi amuk hanna phanganaba khoi hona jagani and we need to modernize all the equipments and infrastructures but limited over resource in nadi khoi da hekto loina at one time da ayamasi modernize tawngamdaba khara khudong chadaba khara laibani sa adubu department asi funding badagi suggest tawbibani haiduna ai logjai sir cut motion thambiba one playground one village asi khoi hausa jaram hauraga 2023 gi sida khoi visit to hauраkan irang silakhiba aduna we will continue this program sachi gi makhada su central government gi khoi gi sports department gi makhada su state ki khoi gi laijaba plan dagi so khoi hapaga continue tawna ba khoi tawjagani na itamjage